Vladimir Putin maithigane Europe na ngamgane EU chief Ukraine da landari Russia ki president Vladimir Putin maithiba nangani amasung Europe na lan ngamgani haina ngarang European Commission ge president Ursula von der Leyen na phongdokre mahakna Ukraine bu European Union EU da lauksinana ba makata na hotnagani haina su wasakre France ke Strasbourg ta leiba European Parliament ta wangang bada Leyen na ningthamtha changlakpa sida Energy की crisis मायोक नरीबा EU की member सिंग लिंगजेल माननबा अपील तौखे रशिया ने यूक्रेन दा लांदाबा से यूक्रेन खक्त की मायोक तौबा ला नत्ते यूरोप की सेनमिटलोंदा वेलुदा मसुंग यूरोप की तुंगी पुंसी की मायोक सथबा लानी हाइना लेयन ना हाइखे यूक्रेन की जाति की फिराल मसु की फिजोल सेलदुना लेयन ना महाग ngasi यूक्रेन की कैपिटल किप्ता सटकनी अदुगा प्रेसिडेंट वोलोदिमिर जेलेंस्की गा उनदुना हेना कुपथना वारी सानागनी हाइना फोंगदोखे European Parliament tin kiba miyam dugi manungda Ukraine gi president gi loina be Oleksandr Zelenska su yauke MEP mayam na lepkhatuna mahakpu ikai khumna bu utke Leyen na Zelenska ga thabak tawmina duna Ukraine gi school sing amukhanna semgana bahona gani haina wasakhe Russia na landa badagi Ukraine da school humbudra thugai khre haide lan thokraba matungda mamang da su anirak kipta chatkraba Leyen Russia gi mathakta European Union na sanction thamjinbagi thabak makha sathagani haina phongdokhe Ukraine gi lanmina Russia gi makhutagi square kilometer lising nipan loksin bangam khre President Zelensky recapture tawrabe area da chatkre Ukraine gi lanmi sing Russia na occupy tawram labalam square kilometer lising nipan amukhan loksin bangam khre marak asida mai paklaba Ukraine gi lanmi sing bu pungning thogat pa utpa oina President Zelensky na nauna recapture tawrabe area da khongchat pangthoktuna lanmi sing gi pungning thogat khre haina Official report amagi matungina phongdokle President Volodymyr Zelensky na mahaki lanmi singbu aikhoi gi miyam aikhoi gi thawai angang amadi tunggi punsi kanabagi damakta thagatpa utli haire ngarang President Kharkiv region gi manung chana leiba nauna liberate tawraba Izium city da khongchat pangthokladuna wafam asi phongdoklakibane Ukraine military offensive chathariba mai pakpagi khudam ama oina Russia na hanana occupy tawromlaba lam square kilometer lising nipan loksin bangam lei chaliba tha asigi haurakpadagi Ukraine gi lanmi singna counter offensive chathaduna Russia gi lanmi sing adu mai pakna takthokpa ngamkhibane Kharkiv region da leidiba electricity gi supply line ani masu samjinba ngamle Ukraine gi state energy operator na haikibada Russia na attack chathrakibagi thokdokta local gi mai supply taunaba facility amada tasilakpadagi mai phangdana leire European Commission gi president Ursula von der Leyen na haikibada mahangna ngasi kipta khongchat pangthoklei Block asina Ukraine bu sawaliba se hanba naidaba thibam amada leigani haire Ukrainian military na haikibada Crimea gi kha thangba saruktagi Russia gi lanmi singna satharagliba movement sing adu kupna yangsille Russia gi lanmi sing asina Crimea da sensen khraga makhoi gi sakti amukhanna sagana bahona ri haina Ukraine gi military gi spokesman amana phongdokle ngahan Ukraine gi military lanmi singna sathagiba counter offensive aduda yamna khumang yangsina sangsin bangamkhe Russia gi lanmi singna thauram bateng amadi achoba makhal gi khulai kaya ama hundoklam bathengnare marakasida pro Russian lanmi singna Ukraine gi kha thangba lamdam gi sarukta khumang yangsina sangsil le haikiba wafam adu akan ba mong da yaning da ba utle Russian Defense Ministry na ngarang phongdoki ba wafam amada Ukraine gi lanmi singna kha thangba maikei da landas laglna ba khonabada chauna manga ta thokle Ukraine gi lanmi sing aduna Ganipo river gi matakta leiriba Kontung crossing thugaina ba lepa leitana attack satharakle Ukraine gi lanmi singna Kharkiv ki awang thangba region control tawkhraba matung numit mangani leiraga ngarang Ukraine gi president Volodymyr Zelensky na khongchat pangthokhibane Ukraine na counter offensive asi makha sathaduna Russia na occupy tawriba territory kaya amabu liberate tawba ngamkhre masi maruina Ukraine gi awang nongpok amadi kha thangba lamdam gi sarukta hanana Russia na occupy tawguna leramba lam kaya ama mai pakna handokpa ngamle haina Zelensky na haikhe Xi Jinping amasung Vladimir Putin na Ukraine gi lan gi matangda khanaraga ne China gi lusingba Xi Jinping amasung Russia gi lusingba Vladimir Putin na chayola sigi athengba sarukta unabada Ukraine gi lan amasung atai international amasung regional topic sing khanaraga ni haina Kremlin na phongdorokle Modi amasung Putin na SCO summit Russia amasung India na UN amasung G20 da cooperation pinabagi wafam khanaga ne Aroi bada tabi riba pumnamakpu thagachari